Lakhipuronline puthokchaba Mars ki tangkun nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Khuman Club Lakhipurna silangduna numit marini chathagadaba Annual Yaosang Sports and Literary Meet 2022 haudokre. Bay of Bengal samudrugi mathakta low pressure leire lepak poponumita nonglei nuksit trisang yauraklaba yai. China, Korea amadi European lepak singda COVID-19 की केस खंगेन हेनगलखरे. Russia na Ukraine da hypersonic missile sijenaduna landaba hokre amasung Yaosang gi harau kumai marakta handaksu Tripura gi meitei khungang singda holi pala thokhi. Haujik mapung oiba pau tabirasi. Khuman Club Lakhipurna sinduna limit marini chukna chathagadaba Annual Yaosang Sports and Literary Meet 2022 haudokre. Ngarang thangja numit Mars ki tang taramapan haudokpa numita Lakhipur khunauda leiba sanamai laisengdagi senglaba maira lauraba matung ibudau thongnang gi lampakta purakhi. ibudau thongnang da maira se sukatsagani aji maira se puduna Lakhipur khuman tamna khonsam laklei maram maduna nandu dumaya ge thatuda kali musinba sinna Matungda Lakhipur gi MLA Sri Kausik Raina haunabi matung ina maira chukatuna numit marini chukna chathagadaba Annual Yaosang Sports and Literary Meet 2022 haudok bikhi. Thauromasida Khuman Club Lakhipur gi maruoiba mioi kayasu sarukjakhi. Yaosang Sports asiga mari leinana Khuman Club Lakhipur gi General Secretary Ingudam Dijendrana Thauromasigi pandam gi matangda phongdokladuna angang singda leiriba talent singbo khangdoktuna tungi punsida mai pakpa purakpaga loinana afaba khunai ama sembada club asina angama mateng oina Yaosang gi sports asi ahanboina haudokjabani haiki. Masigi Yaosang Sports haidi maruoina angang singi oiba sana khonabagi thauram amadi literary program asi ahanboina Khuman Club na andakasi ahanboina tawjabani. Masigi damakta khoina Lakhipur khunauda leiriba laingthau sanamahi laisangdagi asengma maira laujare haraga ibudau thongnangda pujarakliba maira asi hauji akhoigi ramdam asigi local MLA Sri Kausik Raina maira asi sukhallaga andaki sana khonabagi Yaosang Annual Yaosang Sports and Literary Meet 2022 ase mahakna hudokpigani. Maruoina khoina handaki sana khonabagi thauramasi gi pandamdi pikliba angang asida leiriba pikniba angang sing asida masada lejariba talent sana khonabagi khoi thauna kya sing ase hudoklaga tungi jumbi oinaba tungi afaba khunai ama semada khoigi club na khajiktang orsu mateng oiba ngambra jenge haduna akhoina ma se thoksagbani. Bay of Bengal gi Khanupok thangba sarukta low pressure oirakpaga loinana leibak asigi awang nungchup tamna sitrang haina mingthonba nongli nungsit sichilaktuna Bangladesh amasung Myanmar gi samudra torbanda leibak pokpa numita thunglaba yai hairi. Masina maram oiraga ahanbagi oina Port Blair da chaksinwa lauthokre lamkoiba miyoising changbada athingba thamkre. Nonglini asida mafam asida pungda kilometer 40 gi changda akanba nonglei nungsit silaba yai hairi. Nungsit asina leibak asigi awang nungchup tamna sisilaktuna leibak pokpa numita Bangladesh ki samudra torban lamda thunglaba yai masigi sahum kharasu Barak Tampak ta phanglaba yai haina panari. China, Korea amasung European leibak singda COVID-19 khangin hengalakpa thengnakre. Hong Kong da laichadasina naba migi masing lakh tara henkre. Theater, museum, school, gym, library na chingba pumdamak thingjinkre. Hospital da phamungi ahangba lairaktre. Mamangi chahida lakhiba second wave ta oikiba phibamdagi henna sathiba phibam ama mayoknari. Haukiba irai numita khwaidagi yamna nongmatada miyoi lising kun henna COVID positive oiba thengnakhi. Aduga paugi likhun matungina sagolsan numita sikhiba migi masingna lising mangaga chamaga kunthra tarukni. Morgta asibagi thampham lairaktre oirakliba phibam asida Hong Kong administration makokta makhut haple
China, Korea amadi European lebaksingda COVID-19 gi case khangen hengalakpaga iroinana Kendra Sarkarna Maharashtra lengakta mikup nahum singna leinana bakhangankre. Russia Ukraine anigi lan numit kunmarini sure. Russia na ihan hanboina kinjal haina khangnaba hypersonic missile sizinaduna landarakle haina Ukraine lanmigi pau amada hairi. Khonjel dagi saruk tara hena yang na paibang makulay asina kuzukulay thamam sing manghan takhan kre. Missile asina khonjel dagi hena yang na paibana anti-missile system nam asibu khangdokpa yamna wana thogi hairi. Khonjel na chatpagi chang asi second amada meter chahum romni aduga hairiba khulay asina paibagi changna second amada meter lising ahum romni. Russia na Ukraine gi konung Kyiv amasung Mariupol, Lviv amadi Kharkiv na chingba mafam singda makata na landakre. Harau kumaibu pamjaba Tripura gi Manipuri khunai asina yelau ngai dagi sagonarakpa Yaosang gi harau kumai Holi pala handaksu meiteina tabak tongan ba khungang singda pangthokna khre. Tripura gi district taruk maruoina Dharmanagar, Jalbasa, Dhanbilas, Khwai, Gaurnagar, Komolpur, Dhakabari, Naran Khamer, Lalsingmura, Bamutia, Sesuriya na chingba tongan ba mafam singda choijaina na tarabasu hairiba meitei khungang sing asida Holi pala thokhi haina Agartala dagi RK Tarunjit na paudam lagli. Aroibada Maruiba Pao Amukhanna Khuman Club Lakhipurna Silangduna Numit Marini Chathagadaba Annual Yaosang Sports and Literary Meet 2022 Haudokre. Bay of Bengal Samadrugi Mathakta Low Pressure Laire Lepak Pupanumita Nonglai Nuksit Trisang Yauraklabayai. China, Korea amadi European lebaksingda COVID-19 gi case khangen hengalakre. Russia na Ukraine da hypersonic missile sizinaduna landaba hokre amasung Yaosang gi harau kumai marakta handaksu Tripura gi meitei khungang singda Holi pala thokhi. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.